हंदक लागलिबा एप्रिल की तारीख तरागा निपानदा तौगदोरिबा मणिपुर इनर मणिपुर पार्लियामेंट्री कंस्टिट्यूएंसी की मिखल असिदा मिरेप अमा ओइना चोंथोकजरिबा अयहाकना मयाम पुनमक्ता थमजनिंगी मदुदी हंदकी लाइबा लोकसभा की इलेक्शन से यामना लूरबा तंजा अमदा प्रजा मियागी अनौबा राय अमा पिबिगदबनी ngasi leriba samaj sida mapungda aikoi ngasi leriba manipur gi samaj gi saktam si amuktang hanna yengbada koina phawi madudi lamjing binaba leitraba lamang naraba maikai khangdana praja miyam si mana thopu channaraba amambada thengnabadana koi masel si yeknabani khanna masen hanaba madugi tangkak amoina lai masi laina dinati sigumba thore bo wathok thodok langthok puna masidi raanti ki param soirak pudagini aikoi masen thajana ba wan ngasidi singtam gi marakta tongan furuk ki marakta even इमुंग मनुंगी मरक्ता थाजना बैसिमांगपा समाज सक्तममनि पुनमक्सी रांति की परम सोयरपदगी ओयरपनि हबसिमदि आइन थमजनिगी रांति सी मतममदा मियामना कथोपंगंबा अचुंबा गांगबा थौना लेबा मिसक ओइना लौनरबदु ngasidi ngahak leitana magi dolgi phireb hongba party si tungoi narpa mi dugi apamgi wakhalda ngahak leitana party hongba puna machine su aikoi mar thajana siwale raanti singa sidi karbar oina olakpa sendong khwaidagi tanba yaba profession ama hairagadi राजनीति सिंह लौनरपुगुम्बा यामना किनिंगाई ओइबा अरानबा लंबी अमदा ngasiदी यामना सक्सिली सिगी तांजासिदा प्रजा मयामना नैनरिबा वाफम अदुगा नैनबम थोको वाफम दी राजनीति सि यावदना मियोइबना हिंबसु यादि राजनीति सि प्रजा मयामगी अपुंबा संपत्ति अमनि मियामगी ओइरिबा पोट मसि ngasiदी मियोइ खरना मरनाई संपत्ति वाले सिनरप पुनः मसिदे सुकाय क्याला ngasiगी कोइना उरिबा सही खरसिगी मनुंदा लेपाक असिदा धर्म अमतगी मिएंगदा जाति भेद नाइबगी वाखलदा मदुदी लोलमा धर्म जाति मा हाइबगी खोलाव अमदा नामधरपुसिना लेपा असिदा लेरिबा तोंगांबा धर्म चचब कांगुगी मेक्ता मरक्ता इनसिक्योर किनिंगाई ओइबा लोइनना नंफुगी शासन प्रजा मियामगी मायोक्ता लेबा मियामना हाइबा तादबा अइखोइदि ngami खोइना तौगी हारिबा थबक्सी तौदबा यादि हाइबगी वाखलदा चथरप पुनमक्तुना ngasiदी मणिपुर प्रजादा थेंगरिबा कोइ खांगी सोक लिसिंगनी गामगी जून की तरा निपान थोकी थौदु कांग्रुप अमगी पेन न होनबदा अतोप फुरुप अमद सोहनबा ngasiदी अमुक फावी मदुदी अइखोइगी लेरिबा येलो मी सिंगसिगी प्रोटेक्शन लेरक्तब अनौबा आइन सेमदुना सिटीजन अमेंडमेंट बिल 2016 मणिपुर की प्रजा ने कर्म कांड काउदुरी मियाम सिगी मायोक्ता मियाम सिगी अपांबा बिल्लसी चन्ना हंदबा हाइबगी खोलाव अदुगी मायोक्ता सासोन पाइदिबा कांगु सिना ngami हाइबगी मतागु नमदर तौनो होदरपा ngasiदी पार्लियामेंट की सेशन लोरबा फावदा ngamda honorpadu ngamgidadana miyami ihawasina kanmandana puthokpa yagida podado ngasi sason amohana paira abadi bilase soina chana hangini haiba
चैलेंज मियाम सिगी मायोक्ता लाउथोखि पुनमसे मणिपुर प्रजा न कौबि यारो लोइना मसिगी लांगतक नबदुना नसिदी प्रजा मियाम gi apunba kholaw amaga loinana chathari struggle se masi koi mapung phana support to jabadana tana isaba masi yaw jab misakamani loinana masi chanana thengna bai bise parliament da karigumba प्रजा मियामना सपोर्ट अमा पिबिदना चचबु ngamaगदी टूटेन नेन ngami मखे मसी थेंगनजब हाइबसिना कोई पांदम लेपाक सिदगी आर्म फोर्सेस स्पेशल पावर है कोई पार्टी ना हौरकपदि होना मसी यादी ड्रैकोनियल लॉ अमनी है ना लौथुई मधु कैंपेन इशाम याउजर को मिशक मनी लोइनना इंफाल की सेगमेंट तरेतगी लौथोखिबदु मतमदु अखोइना सरकार पाइजब आई कैबिनेट मंत्री मन याउजब सिंगनी मरीगी मनोरमा की इशू दुदा होरखिबा मतमदुदा अगस्त की तारीख 13 फाउगी मनुदा एक से असेंबली सेगमेंट तरेतगी लौथोक्तरबदी अखोइ सरकार असि याउररोयेदना मदुदे सोई तौजब मिसकमनी मदुन मरमरगा मतमदुगी चीफ मिनिस्टर ना होम मिनिस्टर उन्नतना चतना सरकार सिसु हाइरिबो पोरसी तौद्रबदी सोइदर सरकार सि कायरिगनी हाइबगी लांगतक नबग लोइना परसु तौदगी चांगिंग अमोइना सेगमेंट तरेतगी लौथोखि ngasiदी अमुक सासोन पाइरिबो बीजेपी ना अनौबा एक असिगी मथक्ता आर्मी दा अहेनबे शक्ति पीदना आर्मी की ऑफिसर अमना एनी लेवल दा मान चिंगनबा अमसु मान तौनब तौबि याबगी अहेनबे शक्ति पीरगनी लौथोबा इलेक्शन मयासिद प्रजा मियामगी रिएक्शन अदुने हेनमलक्तना कीबदगी वोट मांगनी एदना मधु मतम खरदी चना हाइरो मतम खर सस्पेंड तो वाइबसी एनी टाइम द मसी अमुक इंपोज तवकनी सिगे खुदोंग थीबा लेबा मतम मसीदा मणिपुर की प्रजा न तीन योथन खनबी बचन बीजेपी ने शासन हेक पाइरपदगी नसी बाउदा हन्ना हन्ना प्रजा मियाम सिदा थेंगना हनगिरिबा खुदोंग थीबा पुनमक्से प्रजा मियाम न काउबिरोय लोइनना सेल तुंगी हिरमदा सरकार से इना खुनबबु सगुटपा लाइरबगी मायोक्ता लेबा अदुंबा सरकार मनी मरमदी माकी इकोनॉमिक पॉलिसी सिनताई लोमी कया ngasiदी आत्माघात तौसीबसी मसिंग हेंगले पेन दबगी खोलाओ लोमी सिंगसी अबस्ता सिनमी सिंगे हाना चही कयादगी वाराबा लो मयामदो ngasiदी खोंगाउ नरगा एंटी पीपल ओइबा एंटी ट्रेड यूनियन ओइबा ट्रेड यूनियन की वाना फंग्रब दाबी कया ngasiदी लोइना सिदोरक्तना एंटी लेबर खुसुमन मतिक चाना पीदबा कंट्रेक्चुअल थबक्ता हेना थवायबा रेगुलर पोस्ट मयाम महापदबा पुनमा सिना लेपा सिगी प्रजा मयामगी लांगतकनबदु हेंगली हुजिक अखोइना यंजगदोरिबदी लेपा सिगी ट्रेड यूनियन की लॉ सिंग से नियम चुम चथांदना मियाम सिगी खुसुमन हेंगलंदना मिनिमम वेज असि मतम चाना रिवाइज तौदना अमसुं थबक पीबदा हौरेबा लाइगा सोयर नहरोल कया सुर नोमग हिंगिबा मियाम सिगी अदुगुंबा प्रोविजन मयाम से पीनना होनबा लोइनना हेल्थ अमसुं एजुकेशन दा मियाम सिगी दरकार सि येंगना इंप्रूव तोमो होनबा से ख्वाइदगी मरुय लेपाक सिगी आर्ट एंड कल्चर अमसुं स्पोर्ट्स दा ख्वाइदगी मरी लेनबा अमसुं पोटेंशियल ओइदिबा एरिया असिदा थ्रस्ट एरिया मोन पीदना अखोइना तुंगी समाज सिगी चौकटपगी लंबी मद पुरकना होरबदा हाइबा एरिया सिंग सिदा अखोइ थबक तौबगी तंगाइ फदबा लेन लौजै लोइनना इंफ्रास्ट्रक्चर अखोइगी लमदम मसी फनयामना हाइरसु कांग्रेस की मतमगी नत्रग बीजेपी की मतमगी मंत्री ओइरिबा कयाना वसक्पा मियाम सिदा पीरिबा खुदोलदी डेवलपमेंट से असुक मत थेंगी उकू साबद सही होम चंगन बंगम लेपाक पुनम सिदा मियम चंगदब यारो
infrastructural development asi faster space mada purakna bohora bi tangai baduli employment generation se oi thokpa yaba lambi legani tawi masung thamoi sengna hona bo watpagi adugumba miya masigi ningba kaiba loina na khwaidagi maroi ba madi corruption asi lehandaba lepa mu oibasi corruption nga sidi yanglen saru char bilama mani corruption free oiba lepa amu ohengani haina chief minister sing tongan wasak ko kaya thengna gre tawi gu masu corruption gi horupam di mendana ye pathar pada thingbi yaro horupam ifutta thingada bani madu di ngasi lebe electoral system se masi hongdok tri bum kai yaro ngasi lebe system si british na hongdok pa baro ningkha ta batumda british ki channel launcher dum hukchel bani ngasi di lebe system si am defective oyabsi koi khangdarpa mardi sidi minority vote ni voter lising humbudra lising kunthra leba kendra mada lising taru phangunu sukari ko leba haibi garthadi lising kunga mari ni yada bu miduna mla oiri madu be mla ke aduna sarkar semi that means minority government amani baramaduna sina defective oiba system ase sum chathar pi manunda corruption ki chang hindre nasi legbai electoral system asina tangai phadana kari mission thau to ngamande system gi wani haijaris baramaduna sidigi hana phaba system do proportional electoral system ko prithvi gi lepak marfudra mangaga anoba system asina hena phayena chanagre koisu baro ki leiba system asida proportional electoral system si chana hana ko kono bi tangai phadaba lei aina parliament le jaba tarabadi haiba system ase aidi madu campaign da mangjin thana yaujar bu misak amani tungi lakado samaj sidi haiba system asida natradi yar oi marmaduna electoral system haiba simak hongdo aga corruption thingna bi lambi yoge bani sen tingdan election to bi hai live misu election vote ka bi hai afaba mathona leba achumba pamba kayagi adumba opportunity leibe bese proportional electoral system natan leiru nasi leibe electoral system sidi ina khon bakam gi favor da lebni tawbung am bakam gi aduga makhal mathel gi criminal oiba kaya magi khwaidagi khudong chaba phamba electoral system do nasi system sinoi barbaduna leipa asidagi corruption muthatsi hairabadi electoral system sigi haudrabadi oitho asumna thengnajarapagi manungda ngasidi ondona complex orba luraba complicated orba matamasida prajamyamgi railongno bhonajarpada aina masumuga thengnajai madudi parliament ki election se yam laina prajana lobi khungangi leiba prajamyamdi na theiba masu thengnajai mardi vote ase thoidongna darkar oidena khanbagumba madagi vote thadaba thokpida vote thadaba thoktabi masing yami yamabda chamagi manungda humphudagi hena vote thadaba thokti bharot ki oina suni jaga ke adi chamamdu kunthra manga madudagina yakhai manga maximum humphu soidagi hendi haibigi arthadi chame manungda nifuna vote thadaba thoktabi se tangkhai ga yan masi thoktraga kariyam mangjabagi habida massive oiba proxy voting aiba machatnari khoi mahut thadabas masi election commission gi miyang disu koina su attention draw tawjai praja miyam disu ai koina hajani madudi isa gi ganatantric adhikar ai gi right adu mangan biganu isa na vote thadabi matamda citizen moina mathau khangba adu mabishak ama oiba adu tanatana atopana mahut sadam thadabagi chang si handarakani proxy voting ase negative oiba area mani lana sinaraga result du lali masumadi aina manipur gi prajada hangachani vote thadaba simadi isa gi mute mina thada handanaba isa gi asengba piningba mi da pibidana vote thadaba thorakpase masi khwai de ki tangai phadabu
tanja amani maramaduna puksel sengna aigi akiba yaudana apamba thidana ishagi asingbu vote se ishana pamjariba thajabiriba mihut oihaniba aduda vote pibibasi yam tangai phadi haidana aidi thamjaningi vote hadaba thopiyo haibasimaga tanja sida I appeal tawjaningi loinana leipaga sigi ngasi leiriba koi manipur dagi nupi amasung naharol karamna moisibu channelize tawdana nupi singi adugumba leiriba shakti naharol singi leiriba shakti ese karam tawna positive oiba direction of the purakadagi ese khwaidagi maru oiba area ani manipuri leiba nupi sing sigi thona koi khangi nupi sing asi ngasidi tongan tongan ba organization kaya da yaura abasu moigi leiriba shakti ese mapung phana sarkar na sijina na bhona bidi hujikti masi phajana channelize to matamda manipur kanbai si lakpa matamda di ekoina issue kaya khangi naharol amasung nupi sing asigi apunba shakti ama segot matamda manipur se anouba leipak ama anouba manipur ama in the sense Saukar pada labjin tanabiya mangjin thar leipak mo ohen bo hona bada ai koi chap chaba oi thopi ya basi leiye na phausi maraduna ai gidi youth and women nupi amasung narol sing sigi tongan ba attention am pi dana madom da thabo paikhat chani buri wakhal du leijai loinana state asi karam tawna manipur se barut ta timgibagi madugi itihas ma tongan na leijai ngasidi tongan ba philosophy amada dharma amatagi lon amatagi jati amagi wakhal silla abadi ai koi gi hogi ba itihas yeng kanda khwaidagi chanroi daba leipak se khoi manipur si koi gani ai koi gi ipai puna thambiram wakhalon ke aina mantri hoja matamda karigi no in international polo hoto khri leipak amagi ijat sanman si leitabi yaro ai koi leje ribalan ipai puna thambiram puna ba ai koi culture asina malem asida sak tak ngamna bohona jaru matamda international polo gi idea si lakhibni aina chairman ojaraga soklising on chapan marfudra aina ahan mantri ojarpa veterinary pai matamda veterinary sapipu department moirami pai bina ba mantri babu leram dabdom to adu ai yamna section na ai ngonda pirapa portfolio tu madu ai sijna jaraga manipur bu polo na maram moiraga sagol kangje gi adumba itihas leigiba sida promote tawno honobada ngasidi malemda polo si sagol kangje oina hodokibagi wari ama ngasi nainari bu punamasi ai sama maduda thawai yaw honajakiba manipuri prajana polo da thawai yawiba matamadugi akoi marumpang kaya manipuri prajana songthok pirtana ahanba oina sok lising amga champan marpudra mathoida tawkiba du ai amukana diksing janingi marabudi leipak asidagi manipur is the birthplace of polo polo gi sagol kangje gi hot from hebsi nasi prithvi punamanga yabi dan ngasidi international polo tournament si matang chathar ngasidi annual feature sangai festival daga yawna tawri punamasina tai madudi ai khoina tawgadaba thakse phajana chok out tor ai khoina khangi ba ai khoi gi lejabi itihas se miyam da khangana bo honaba adu khagtana su manipur se malem sakta ngami ai masi wakum si british parliament ta ngangjaba matam manipur gi itihas se lirakpada british parliament ki member sina laurakhi aidi lana thalure adu mamai thudi manipur chachi manipur yengningi haidara aina ngangjagi bakharadu appreciate tawbiki ai madudagi su paratam se madudi ai khoi leiba ipai puna thabirba lan kaya se lotana leiba pot kaya su leiri ngasi punamaksi mapung phana parliamenta miyam da khangana bhona manipur prajagi khoidau thiliba ai khoina yaningdriba amasung khoi gi apamba punamasidi ventilate tawgadaba prajam gi mihut amoina parliament chatpu matamda parliament da si thambang ngamba matamda di
Manipur head masak tapumanguni. Maramdi Parliament is supreme. Parliament si koi puraki laibak lep kadaba aduba quite ki chawba ganatantragi institute amani. Madugi member amoina Miyamasigi awana pa amasung Miyamasigi pendaba Miyamasigi Kolau Punamaksi Maut Silaga Parliamenta Nangba Matamda Manipur se Masak Topalepak Amani Highway recognition Pangani Ibaduda Tajas Bishak Amani Maramaduna Sugumbi area Kaya se Tambaga Luidana Nasidi Lepagasi Apit Palepak Amani Magi resource Wali Center the Tadar Pishana Hingbadona Lady Bise Masi Kaktan Lubiaro. I could resource mobilized down on a villabi later banati. I could talent later banati. I could need a hinged of lepaksunati. I could project talent kanzi. Tarimasum, Utopi Abalambi singer said, generalized on Honabada, Ryan Porum Chumberga Diaro. Mother Idani idea Amana a home care purpia hebsi, could put on a can. Tarimasum, Puxiel saying dana. Naki would walk on the Tauragadi. Lepak sigi awan basi purupung moy so hi kaya hogre promise kaya tawgre tawgri bo wasak do thabuk wen di on thok taba puna madun nga sidi praja miyam na thajab si wala ranti tawbada miyam gi thajab wala gadi miyam gi support si wala gi tawi masum ai koi puchel sengam sason tawdrabadi lepak sigi praja na asa torbadu mangak padagi koi masin si Tajanarati, Tajanarati, Lepasi, Yumpan, Biar, Ranki, Yumbaloni. A Papa Samazum when you had a body, Madu Chatnabaya Wakal on the Puxiel Sengaranti, Dobrit and I Peduli. Maduda, Aina, candidate Amoina, Prozamiam, the Kurumjari Madudi, a Yahorgiva Punsi Masum, a experience Karasina, and the Kisdi, Lepagasi, Prozamiam, Isu Kayasida, Ashamang Pugum. Prajamia Mashi, sounding up Pugi, Tingnabada, Lamjin Bina Bualabra, Hibu Akalosida, Janentari Punsi, Janentai Rabuki Punsi Wari, Maki contribution, Maki Adumba, Pandam, Pidam Adu the Yumpamwerga, in a Communist Party of Zuba. Amasum, parties you are Kalum, Luinana, Miyangi Ishuna, Miyangi International Quaitiki Henba, Maru Ibn Kanjaraga. Party interest is secondary. Project interest. Miyang Luinan the Tengamina Base. I quite Tengnaba, Natana, Niba Kaltana, Hingani Avilipak to the Obiaro. Barbaduna. I quite Miyam say Anoba, struggle, Kayama, my own Chuna Puna Bugidabakta, Parlamenta, Asham Toribasi. Proja Miyam is Sakti Dusinar Matamda, Miyam Loinana, Miyam Ishuse, Mangjin Tana, Tenanabugi. Wakaladuda, a parliamentary election si, Honda Zabani, a Tangang, Marirap ni Hantakisi. Hokiba, Tangang Sinado, Manipuri Praja, Pajan vote PBK. Dalgumasum, Bodado, Paisha Amasum, Sakti Lana season of Bakangi Makuta, Tagi Bakiwani, Nasidi, I koi Kangi, I koigi, Prajana Mungsibiba, Changa to Handabi. Loinana, political rival. Kaya amasung masin hena thorok pasida vote thadam gi chana sinaga hekat piraba adu regadi ai koi handaki sida soidana praja miyam ngasidi dol gi khenaba leitana apabami khangani haibase anobu kholaw ani praja gi anoba resurgence malai masida ai koi uba pangi madudi handaki anoba train asina praja miyam gi realization asina ranti dolgi Congress communist Natraga BJP Haina Natta Mi Weda Kanana Lepak Asigi Prajagi Mohutsin Chatlaga Prajagi Wakalon Bukanga Parliamenta Tambangamba Masum struggle da Mangin Tagado Miado Prajana Pamuk Matamani Matanga Sidani Aina Aigi Legend position Sida Manipur Prajamiamna Kanda Vigani Loinana Miami Sozo Miami Adu support Aduga Loinana Amutang Parliamenta Yohan Biba Maduda Aina Aigi Toa Matozarga Praja Miami Adumba Sinabiriba Rayado Kokata Puzarga Miami Savato Zabangam Matam Oyen Biu Haidana Kubam Changjuk Tara Lunaraga Mayam Purum Kurumjari.